ꯑꯩꯈꯣꯏ ꯃꯌꯨꯒꯤ ꯍꯟꯗꯛꯀꯤ ꯑꯗꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗꯝꯗ ꯍꯣꯝ ꯀꯃꯤꯡꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯃꯃꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯥꯎꯌꯦꯠꯇ ꯊꯤꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯃꯁꯨ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯖꯨꯟ 18ꯒꯤ ꯏꯁꯨ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯣꯡꯒ꯭ꯔꯦꯁꯅꯁꯨ ꯃꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯐꯔꯦꯟ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯥꯐꯝꯁꯨ ꯎꯕ ꯐꯪꯉꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯁꯥꯟꯇꯤꯒꯤ ꯃꯤꯠꯌꯦꯡꯗ ꯀꯩꯅꯣꯁꯦ IMꯒꯤ ꯂꯤꯗꯔ ꯃꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯎꯈ꯭ꯔꯨꯜꯗ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯦꯜꯀꯝ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯦꯚ꯭ꯔꯤ CSOꯅ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯊꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ NSN IMꯒꯤ ꯍꯤꯁꯇ꯭ꯔꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯤ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯁꯦꯄꯔꯦꯠ ꯑꯃꯗꯤ ꯀꯝꯃꯨꯅꯤꯇꯤ ꯗꯤꯚꯤꯖꯟ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄꯁꯤ ꯅꯦꯁꯅꯦꯂꯤꯖꯝ ꯁꯥꯒꯠꯄꯁꯤ ꯐꯦꯛꯇꯔ ꯑꯃꯅꯦꯕ ꯅꯦꯁꯅꯦꯂꯤꯖꯝ ꯁꯥꯒꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯦꯁꯅꯦꯂꯤꯖꯝ ꯁꯥꯒꯠꯄ ꯃꯇꯝꯗda ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯃꯅꯤꯄꯨꯔꯗ ꯁꯤꯒꯤ ꯄꯔꯤꯡꯗ ꯂꯥꯛꯑꯀꯥꯟꯗ ꯏꯚꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯁꯣꯝꯗ ꯂꯩꯕ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯅꯝꯁꯤꯜꯂꯒ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯝꯁꯤꯜꯂꯒ ꯊꯝꯃꯒ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯂꯦꯚꯦꯜꯗ ꯑꯦꯟꯇꯤ ꯀꯝꯃꯨꯅꯤꯇꯤ ꯐꯤꯂꯤꯡ ꯃꯌꯥꯝ ꯑꯃ ꯖꯦꯅꯔꯦꯠ ꯇꯧꯔꯛꯏꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯎꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯃꯣꯏꯕꯥ ꯂꯥꯛꯄꯒꯤꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯉꯁꯥꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯎꯠꯂꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯝ ꯋꯦꯜꯀꯝꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯥꯒꯤ ꯆꯍꯤ ꯄꯥꯕꯨꯡ ꯃꯣꯏꯕꯥꯒꯤ ꯆꯍꯤ ꯌꯥꯝꯃꯛꯄ ꯗꯦꯟ ꯃꯥꯅ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯃ ꯅꯦꯁꯅꯦꯂꯤꯖꯝ ꯁꯥꯒꯠꯄꯗ ꯃꯥꯅ ꯂꯧꯔꯝꯕ ꯔꯣꯜꯁꯤ ꯑꯩꯈꯣꯏꯅ ꯏꯒꯅꯣꯔ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ IMꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ 2010 ꯁ꯭ꯋꯥꯏꯗ ꯃꯥꯅ ꯂꯥꯛꯀꯦ ꯇꯧꯕꯗ ꯃꯥꯎ ꯒꯦꯠꯇ ꯊꯤꯡꯕꯗꯨꯗꯤ ꯃꯗꯨꯒꯤ ꯃꯇꯝꯗꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯤꯁꯐꯥꯌꯔꯒꯤ ꯏꯁꯨꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟꯒꯤ ꯃꯪꯂꯥꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯃꯪꯉꯒ ꯅꯥꯒꯥꯁꯤꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯒꯗꯕꯅꯤ ꯍꯥꯏꯕ ꯃꯪꯂꯥꯟꯁꯤ ꯃꯥꯒꯤ NSN IM ꯍꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯑꯆꯧꯕ ꯐꯣꯔꯁ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯏꯜꯂꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯇꯝꯗꯨꯗ 2010ꯗ ꯂꯩꯕ ꯑꯩꯈꯣꯏ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯏꯂꯦꯛꯁꯟꯁꯤꯁꯨ NSN IMꯅ ꯊꯤꯡꯈꯤꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯇꯝꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯄꯤꯈꯤꯕ ꯔꯤꯄꯣꯔꯠꯁꯤꯡꯗꯨꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯇꯔꯗꯥꯝ ꯀꯝꯃ꯭ꯌꯨꯅꯤꯛꯅ ꯍꯥꯏꯅꯔꯤꯕ ꯄꯣꯠꯁꯤ ꯑꯦꯝꯁꯇꯔꯗꯥꯝ ꯀꯝꯃ꯭ꯌꯨꯅꯤꯛꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯑꯒ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯔꯝꯃꯦ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯑꯀꯥꯟꯗ ꯃꯥꯅ ꯑꯦꯃꯤꯀꯦꯕꯜ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃꯒꯤꯗꯃꯛ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯤꯁ ꯇꯣꯛꯀꯤꯗꯃꯛ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯕ ꯃꯇꯨꯡꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯉꯁꯥꯏꯒꯤ ꯉꯁꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯁꯨ ꯈꯦꯠꯅꯕ ꯈꯔ ꯂꯥꯛꯑꯦ IMꯒꯤ ꯑꯗꯩ UNCꯒꯤ ꯂꯩꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯂꯩꯕ ꯑꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯁꯦ ꯈꯔ ꯆꯦꯟꯖ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯦꯀꯣ ꯑꯗ ꯑꯦꯁ ꯂꯤꯗꯔ ꯑꯣꯏꯅ ꯑꯣꯛꯄ ꯌꯨꯝꯗ ꯂꯥꯛꯄꯗꯨꯒꯤ ꯑꯣꯛꯄꯗꯤ ꯃꯇꯤꯛ ꯆꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯣꯛꯃꯤꯟꯅꯩ ꯑꯩꯈꯣꯏꯃꯛꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯆꯠꯄꯕꯨꯗꯤ ꯌꯥꯎꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠꯇꯤ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯕꯇꯕꯨ we still have to look ꯃꯅꯤꯡꯗ ꯑꯃꯨꯛꯀ continuously ꯌꯦꯡꯗꯕ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯊꯝꯕ ꯄꯤꯛꯆꯔ ꯅꯠꯇꯦꯕ ꯁꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯀꯣ ꯀꯔꯤ ꯃꯥꯗꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯔꯤ ꯁ꯭ꯇꯦꯟꯗ ꯀꯔꯤ ꯁ꯭ꯇꯦꯇꯁꯇ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯔꯥꯟ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯐꯝꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅ ꯍꯧꯖꯤꯛꯇꯤ ꯐꯤꯔꯥꯟ ꯑꯍꯨꯝꯒꯤ ꯂꯝ ꯑꯣꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯕꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥꯒꯤ ꯌꯨꯅꯤꯛ ꯍꯤꯁꯇ꯭ꯔꯤꯁꯦ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯅꯥꯒꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯖꯩ ꯇꯧꯕꯇꯕꯨ ꯅꯥꯒꯥꯒꯤ ꯌꯨꯅꯤꯛ ꯍꯤꯁꯇ꯭ꯔꯤꯁꯦ ꯉꯁꯥꯏꯒꯤ ꯂꯤꯗꯔꯁꯤꯡꯅ ꯃꯣꯏꯅ ꯃꯔꯛꯇ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯀꯩꯝꯇ ꯂꯩꯅꯔꯝꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯍꯤꯜꯁ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯔꯨꯜ ꯃꯔꯛꯇ ꯌꯥꯎꯔꯝꯗꯦ ꯀꯥꯏꯅ ꯃꯔꯛꯇ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯣꯛꯂꯛꯄꯁꯦ ꯁꯤꯁꯤꯅ ꯀꯝꯃꯨꯅꯤꯇꯤ ꯃꯁꯦꯟꯗ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯁꯦꯟꯗ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯄꯒꯤ ꯆꯥꯡꯗꯣ ꯋꯥꯡꯉꯤꯅꯦꯕꯀꯣ ꯑꯗꯨꯅ Naga history itself was a part of Manipur aduga Manipurgi ningthau palingay manungduda Nagagi history se akoi lai raubada karida chetal kumabada yaudana adugumba historical link ama lei have se masi accept tomina bam change ko aduga
Manipur kaiba nataga kaidaba double administration tatkiba administrative block ani lakwa laktaba haiba potsi masi yamna munna seksana miyamna yengba ma changi okpa chatpagidi akoi hanwara abnina kaisu thugo kaida brain khali aduga ngasai laiba situation sida NSNIM gi pawang muiba si thaina matamduda koi changba yagida matamduda magi matakta ransom award ama Manipurda amadi atopa jagada tawramba crime mayam NSN mayam na tawramba crime mayam na haibagi mai matakda lak ama ransom award se hana dagi hona leiraga lakpani matam matungina review tawi adubu general amnesty ama government of India ga pistok tawo matungda general amnesty ma pibadagi akse mark amadi NSNIM gi top leaders sing na Manipurda movement tawda to ko akaiba leitabra haiba potuni lai se ko pinari se ko da koina apunma Manipur ma sagala kuma tamda masagi akoi tuan ba la lolup lai basing si mo unite tawo ma tai badana yam chaum dagar hoi la lolup unite tawo tana koi CSO ma yam sisu asana unite tawo ga koi single agenda ma da chatmin na bangam bagi tabja do ma la ko sida koi lomin na ba ya bagi room do ma nga sinvi ma ga di atu achau ba chine na ma di koi ni na si ai man dam yam slabo